ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ subscribe ꯇꯧꯁꯦ ꯊꯝꯕꯤꯔꯝꯃꯨ ꯌꯦꯁ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯁꯦ ꯇꯣꯉꯥ ꯃꯤꯠꯄ ꯂꯩꯔꯦ ꯉꯥꯔꯤ ꯃꯤꯠꯄ ꯑꯗꯣ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯡꯖꯨ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯣꯂꯥꯡꯉꯦ ꯑꯗꯨꯒ ꯁꯤꯒ ꯃꯨꯂꯥ ꯃꯅꯥ ꯂꯩꯔꯦ ꯁꯤꯒ ꯑꯗꯣ ꯆꯥꯛꯍꯧ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯣ ꯍꯧꯔꯁꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯄꯨꯡ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯑꯗꯣ ꯍꯧꯔꯁꯤꯀꯣ ꯌꯥꯝ ꯆꯥꯍꯧꯅꯤ ꯁꯤꯡꯖꯨ ꯃꯪ ꯇꯥꯏꯍꯦ ꯃꯣꯔꯣꯛ ꯆꯥꯛꯅꯩ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯍꯧꯅ ꯅꯞꯁꯜꯂꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯔꯤꯁꯦ ꯗꯨꯀꯥꯟꯗꯅꯤ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯃꯌꯥꯝ ꯂꯣꯛꯁꯨ ꯐꯖꯅ ꯊꯨꯡꯉꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯂꯣꯛ ꯐꯖꯅ ꯊꯨꯡꯉꯦ ꯉꯔꯥꯡꯗꯒꯤ ꯃꯌꯥꯝ ꯑꯣꯝꯆꯥꯛꯅꯩ ꯐꯖꯅ ꯉꯁꯤꯁꯦ
ได้ลูกเถอะว่าอย่างนี้เรียนไปเรียนไปเลยอาจจะमैम अदुरी साबा सलाइसलामने भिडियो समाय संजरगे मतंग भिडियो फंगरसे मैम अदो बाय बाय चैनल सब सब्सक्राइब समेरमो मैम आई लोक पे थुंगने यादरे रूम से हो बाय बाय चाबा ngam सारे